ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯄꯨꯔꯛꯑꯦꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯆꯩꯔꯥꯎꯗꯦꯕ, ꯑꯗꯨ ꯒꯧꯔꯒꯤꯗ ꯑꯣꯏꯅ ꯂꯥꯎꯔꯦ. ꯑꯗꯣ ꯃꯌꯥꯝꯅꯗꯤꯀꯣ ꯒꯧꯔ ꯆꯩꯔꯥꯎꯕꯗ ꯂꯥꯎꯕꯁꯦ ꯌꯥꯝ ꯊꯤ ꯉꯥꯡꯅꯩ. ꯑꯗꯣ ꯑꯍꯟ ꯂꯩꯕꯅꯤꯅ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ, ꯃꯩꯇꯩꯗ ꯆꯩꯔꯥꯎꯗꯦꯅ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯗꯗꯤ ꯆꯩꯔꯥꯎꯅꯤꯡꯉꯤ. ꯑꯗꯣ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯤꯅ ꯊꯤ ꯉꯥꯡꯕꯗ ꯌꯥꯝ ꯏꯀꯥꯏꯖꯩꯑꯕ. ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯒꯧꯔ ꯃꯌꯥꯡ ꯃꯆꯥ ꯀꯥꯏꯅ ꯊꯤ ꯉꯥꯡꯉꯦꯕ. ꯑꯗꯨ ꯉꯁꯤꯗꯤ ꯃꯊꯦꯜꯁꯦ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦ. ꯏꯔꯣꯟꯕꯅꯦ, ꯆꯝꯐꯨꯠꯅꯦ, ꯀꯥꯡꯉꯧꯅꯦ, ꯑꯗꯩ ꯉꯥ ꯊꯣꯡꯕꯅꯦ, ꯏꯔꯣꯟꯕꯅꯦ, ꯁꯂꯥꯠ ꯈꯤꯇꯪꯒ, ꯄꯥꯐꯣꯔ ꯇꯥꯎꯕꯒ. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯅꯝꯁꯤꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ. ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦꯕ. ꯑꯗꯣ ꯃꯔꯨ ꯌꯥꯎꯕꯅꯤꯅꯀꯣ ꯄꯟꯒꯗ꯭ꯔꯅ. ꯑꯗꯣ ꯎꯇꯤ ꯍꯥꯟꯅ ꯍꯧꯔꯛꯀꯦ. ꯎꯇꯤ ꯍꯥꯟꯅ ꯇꯧꯔꯛꯀꯦ. ꯂꯩꯇ꯭ꯔꯦ. ꯍꯥꯏꯗꯤ ꯎꯇꯤ ꯍꯥꯏꯔꯗꯤꯀꯣ, ꯎꯇꯤꯗꯤ ꯂꯣꯏꯔꯦ. ꯎꯇꯤ ꯄꯥꯝꯕ ꯆꯥꯡ. ꯆꯝꯐꯨꯠꯁꯤꯁꯨ ꯃꯌꯥꯝ ꯄꯦꯔꯨꯛꯅꯦ, ꯀꯣꯕꯤꯌꯣ, ꯀꯣꯂꯤ ꯍꯋꯥꯏꯌꯣ, ꯊꯕꯤꯌꯣ ꯄꯨꯂꯞ ꯐꯨꯠꯂꯦ. ꯏꯔꯣꯟꯕꯁꯤꯗ ꯃꯤꯛꯁ ꯇꯧꯁꯤꯟꯅꯔꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯏꯟꯖꯥꯡꯗꯤꯀꯣ, ꯆꯩꯔꯥꯎꯕꯒꯤ ꯏꯔꯣꯝꯕꯁꯦ. ꯆꯩꯔꯥꯎꯕꯒꯤ ꯏꯔꯣꯝꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ, ꯄꯥꯝꯃꯦ. ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯅꯨꯡꯉꯥꯏꯇꯦꯁꯦ. ꯃꯌꯥꯝ ꯁꯤꯗꯤ ꯅꯣꯏ ꯈꯪꯅꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯂꯩꯕꯨꯡ ꯀꯥꯡꯒ ꯍꯥꯏꯅꯩꯕꯀꯣ. ꯁꯤꯁꯦ ꯀꯣꯠꯂ ꯆꯥꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯑꯝꯇꯪ ꯀꯣꯠꯂ ꯆꯥꯕꯤꯌꯨ. ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯗꯦ. ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯁꯦ. ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦꯕ, ꯈꯥꯇꯛ ꯇꯧꯔꯒ. ꯁꯂꯥꯠ ꯈꯤꯇꯪ ꯍꯥꯞꯆꯤꯟꯒꯦ.
ꯃꯌꯥꯝ ꯀꯥꯡꯍꯧꯁꯤꯗꯤ ꯐꯖꯅ ꯈꯥꯔꯦ ꯃꯁꯤꯡꯒ ꯂꯣꯏ ꯍꯥꯞꯄꯒ ꯁꯤ ꯆꯥꯉꯝꯃꯔꯣꯏ ꯁꯤ ꯀꯥꯡꯍꯧꯁꯤ ꯆꯥꯉꯝꯃꯔꯣꯏ ꯁꯤ ꯀꯥꯡꯍꯧ ꯈꯨꯈꯥꯁꯤꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯆꯥꯕ ꯈꯨꯈꯥ ꯑꯃ ꯇꯧꯋꯤ ꯃꯣꯔꯣꯛꯁꯦ ꯃꯩ ꯆꯠꯂꯦ ꯉꯥ ꯆꯥꯕꯁꯤꯗꯤ ꯍꯩꯅꯗꯦꯕ ꯎꯇꯤꯅꯦ ꯏꯔꯣꯝꯕꯅꯦ ꯄꯨꯂꯞ ꯉꯥ ꯊꯣꯡꯕ ꯈꯔ ꯍꯥꯞꯄꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥ ꯉꯝꯗꯦꯀꯣ ꯑꯗꯨꯅ ꯃꯇꯣꯡꯁꯤꯕꯨꯗꯤ ꯃꯇꯣꯡꯁꯤ ꯂꯧꯔꯒꯦ ꯁꯤ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯋꯥ ꯁꯤ ꯃꯍꯥꯎꯗꯨꯗꯤꯕꯣ ꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯃꯍꯥꯎꯗꯣ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯎꯃꯣꯔꯣꯛꯁꯤꯁꯨ ꯐꯖꯔꯦ
Ngon mà luôn nè, cột ngon. Uyên nè, chảy xuống đến thuyền kìa. Mày sẽ đã. Nè, mà cuộc sẽ mà thâu tỏi. Mà mệt. Lắm. Mà cuộc sao vậy? Mà mình xin yêu tao này vậy chứ. Mà mình xin. Hả? Đua chứ gì? Mà chụp bây giờ. Ma'am, sini lo selek ya. Ma'am itu mau dengar aja mau bang tahu ya benar ya. Marupan situ. Ada ma'am, anh soy di bilang kiểu yaw rồi ma'am nang apio. Ada ka khang de. Ma'am support tau bio. Lo selek ya. Bye bye.